ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯆꯠꯆꯒꯗꯕ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯑꯩꯈꯣꯏꯒꯤ 25 ꯚꯣꯂꯟꯇꯤꯌꯔꯅ ꯁꯥꯕ ꯑꯁꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯗꯤꯜꯂꯤ ꯆꯠꯆꯒꯗꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯆꯠꯊꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯑꯣꯏꯅ ꯎꯔꯛꯇꯕ ꯑꯩꯈꯣꯏꯒꯤ ꯁꯥꯁꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯃꯁꯥꯟ ꯃꯤꯔꯥꯟ ꯅꯥꯏꯕ ꯗꯤꯚꯥꯏꯠ ꯑꯦꯟ ꯄꯣꯂꯤꯁꯤꯒꯤ ꯒꯦꯝ ꯑꯗꯨ ꯆꯠꯊꯔꯛꯂꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯆꯠꯈ꯭ꯔꯤꯕ MLAꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯎꯅꯕ ꯐꯪꯗꯅ ꯂꯩꯔꯤꯕ MLAꯁꯤꯡ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯇꯛꯁꯤꯟꯕ ꯑꯣꯏꯅ ꯀꯔꯤꯒꯤ ꯎꯅꯗ꯭ꯔꯤꯕꯅꯣ ꯀꯩꯗꯧꯕꯒꯤ ꯃꯅꯤꯄꯨꯔꯗ ꯆꯥ ꯃꯤꯔꯥꯟ ꯅꯥꯔꯤꯕꯅꯣ ꯍꯥꯏꯕ ꯀꯌꯥ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯊꯝꯗꯨꯅ ꯃꯈꯣꯏꯕꯨ ꯎꯅꯕ ꯆꯠꯄꯅꯤ ꯃꯈꯣꯏꯗꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯛꯁꯟꯕ ꯆꯠꯀꯗꯧꯔꯤꯕꯁꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁꯣꯂꯨꯁꯟ ꯌꯥꯎꯗꯅ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯑꯣꯏ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯌꯨꯠ ꯑꯣꯐ ꯚꯣꯂꯟꯇꯤꯌꯔ ꯃꯌꯥꯝꯅꯁꯨ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯚꯣꯂꯟꯇꯤꯌꯔ ꯃꯌꯥꯝꯅꯁꯨ ꯃꯈꯣꯏꯕꯨ ꯃꯅꯤꯄꯨꯔ ꯀꯩꯗꯧꯅꯨꯡꯗ ꯆꯠꯂꯂꯣꯏ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ CM ꯃꯁꯥ ꯌꯥꯎꯅ ꯎꯅꯈꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯁꯣꯂꯨꯁꯟ ꯑꯃꯐꯥꯎ ꯄꯣꯔꯛꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯕꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯇꯨꯍꯠꯄꯤꯅ ꯌꯦꯡꯉꯦ ꯍꯥꯏꯕ ꯃꯤꯠꯌꯦꯡ ꯑꯁꯤꯃꯗꯤ ꯇꯁꯦꯡꯂꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯕ ꯃꯤꯁꯤ ꯃꯤꯅꯥ ꯊꯜꯂꯕ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯗꯨꯅ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯕꯗ ꯇꯥꯕꯤꯗ꯭ꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯍꯥꯏꯕ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤ ꯑꯗꯨꯒ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯠꯆꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯈꯪꯖꯗꯦ ꯑꯗꯨꯕꯨ ꯁꯣꯂꯨꯁꯟ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯔꯣꯏ ꯑꯃꯗꯤ ꯁꯣꯂꯨꯁꯟ ꯌꯥꯎꯗꯅ MLAꯁꯤꯡ ꯑꯃꯁꯨ ꯗꯦꯜꯂꯤꯗꯒꯤ ꯊꯥꯗꯣꯔꯛꯑꯔꯣꯏ ꯍꯥꯏꯕꯁꯤꯃꯇꯪ ꯊꯝꯖꯒꯦ Mari,